Manipur lenga ki mathakta tongan bu kukilen demand tawduna Government of the People Democratic of Kukilen semduna masana masabu lup adugi chairman ni haijaba mak Thangmang Haokip police na faduna judicial custody thamlakiba adu bella Thadokhre nation amasung state government ki mathakta lal hawi haibigi damak Delhi dagi mamang sagi me thada parmatung NIA na mahaki mathakta case lokatuna judicial custody da matam sangle rakhibani adu mak Thangmang Haokip special court NIA Imphal West na mak judicial detention gi matam suraduna ngarang bel Thadokhre hairi mak Thangmang Haokip na Government of the People Democratic of Kukilen linkhatuna Kukilen amasem na badimal tawgi message sing mamang sagi me thada social media da upload tawkiba post sing mai lena state police lokolakiba case amaga mai lena Delhi police ki mateng loena Delhi dagi fakibani mahaki mathakta Imphal West district police na tongan FIR ama lokapag loena Delhi court ki transit nimal loroktuda mamang sagi me thada Manipur da purok matung Judicial Magistrate Imphal West ki court ta puthokuna judicial custody da nimal lokthro matung jenda thamlakhibani amarom da mak Thangmang Haokip na mahaki kausang gi khuthang da mahak lalobulup amagi leader nate human right activist amani mahak na social media da thakiba posting adu kuki community sing amato ina nungsi charana leinaba thagarpani haina court mahak na ahanba ben pipi neba pikiba application adu da phongdok lekhrabani adu prosecution gi maikai dagi mahaki mathakta ticket kada bawali stage asi nongna leiri haina ben application adu reject tawkhibani adu Supreme Court handak thokiba national wide tasana gadaba order amagi matung ina under trial prisoners singi mathakta prosecution na siriba maral adu gi charge numit samaga marfudi fawi manungda thangatrabadi belda thadokadabni haiba order laikibana maram oiraga prosecution gi maikai dagi matik chaba charge court thagalaktabadagi mak Thangmang Haokip special judge NIA Imphal West na ngarang benda thadokibani hairi